Good morning mayam. Sona kanjina aina pakna changba kire leisu mayam sale. Yongna namu pan songthara khibo aigi mangda haitare ne. Pot mayam ne hatla matungda kamain tawi jatno moidi chakra male na tawra yengubda ekta aigi mangda ne pan songthara kodagi aigi sona kanje kaka yaudadi changba sum kirabado ai hadi manas yam pungbagi ko asai maraksida leiram jatne. Pakhale du numitudi ay talakani fazani adudagi sona kanje kaka yaudana pakna aina changba ngamdrabado adumaina oireba duk thabagi lei hekpa makto oirasu ko changba sin kire haitare. Sauri loisale silo sauri aina kana tawre hadi fazara masina aparat ta ngatan sidi isat pasate